Sktv'S yengbiriba pumnamakpu laikhoram thoitoi chanuna taram nokjari ahanbada maroiba pau numit tare Hauzek pau sandokna pizari Governor na thakiba numit taret ki manungda khutsukulai sing pikhalak taba taragadi aikoina oina chetlaga makhoidagi lokhatkani haina Chief Secretary Prasan Kumar Singh na phongdokre ngasi Imphal East District ke DC Complex ta Relief Camp singda lanjan naraktuna leiriba mahiroi singda cycle amadi fisakol sing yen thokpagi thauramda paumi sing sideline da hangba wahangi paukhum piraduna Chief Secretary na makha taraduna Governor na khutlai pikhalaknaba piriba numit taret ni asida pithoklage hairagani matam yamna fangi ain kaina pairiba khutsukulai sing karigumba pikhalake hairagadi nongmada loina pikhalakpa yai aduga karigumba thariba numit taret ni asida pikhalak taba taragadi khutlai sing paiduna leiriba makhoigi manakta chetuna khutsukulai sing lawthokani haina phongdokhi aina yadaba khutsukulai sing miyamgi marakta laikhiba haiba si achouba khudong thiningai amani loinana khulai sing lengakta thingalakadabani Manipur da santi hanjilakpage achouba khongthang ama oigani haiki National Highway sing chathok chasin yahanba amadi nakal animakta thajaba amadi wakhal tahanba haiba si irang asi loisina bahotnabada yamna maru oi lamdam asidagi mapan lamda National Highway sing da ayet apan leitana chathok chasin yanabaki thabaksu leptana paikhatli National Highway singda matik chaba security thamnabasu kanna honari adumakpu ahenba security force sing thambadi mathau tari National Highway singda ayet apan leitana chathok chasin yana bahotnabada miyamnasu sogatpiu haiki And of course we can't leave outside in public private hands. That is a very dangerous situation. So first we need to get the weapons back to the court and thereafter take steps to open up highways as soon as possible. Work going on that. To open the National Highway 02 also. Deployment has been completed almost. A little bit of extra deployment is required. That also will be done very soon. And then the movement is still happening. It's not that movement is not happening. The sooner we do it, the more peacefully we do it. It's a requirement. And weapons from everybody. I mean, looted weapons or any other weapon which is there. Poses a threat to society. 7 days are good enough. I mean, if you have a weapon, one day also you can return it. We have given you 7 days. Hanagi Chief Minister Nongthongbam Biren masana resign tawkhrabanina amuk hanna mahakki firm da halakani haiba thajade athuba matamda miyamna pamba luchingba khanduna leingak semnaba hotnari haina kairau AC gi MLA Laurembam Rameshwar na phongdokre Imphal East District ke manung channa khurai ahongai laikai da leiba maitai lining loop ke nauna saba maitai sanglen amangasi sangaduna miyamda sinabagi thauramda saruk yakhiba MLA L Rameshwar na paumi singna hangba wahangi paukhumda center dagi matik chaba luchingba khalak trabasu BJP ge MLA singna koktung sinnaraga luchingba ama athuba matamda khanduna miyamgi leingak semgani amaromda BJP ge MLA singi marakta thoidokna nungainadaba yanadaba leite hana lairamba luchingbagi mathakta yaningdaba kaya laikhrabasu hojikti leitre miyamgi ihul khangna Manipur leingak soidana semgani haiki amaromda state asida president's rule kuina thamdanaba loinana irang asi loisindringaida khulngakpa sing faba punba micham miyam wanaba amadi hena irang thorakpa yaba mawngda thabak thoram sing tawbiganu haina haijaba yaba mafam singda hairi haina MLA na makha takhi ngasigi thoram aduda wangkhai AC gi MLA thangjam Arun Kumar su saruk yakhibaga loinana lining laison gi thoram sing su pangthokhi
ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯁꯔꯀꯥꯔ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ MLAꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ BJP MLAꯁꯤꯡ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯥꯟꯅꯔꯀꯥꯟꯗ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯒꯥ ꯑꯃꯗ ꯄꯨꯜꯂꯀꯥꯟꯗꯀꯣ ꯁꯔꯀꯥꯔ ꯁꯦꯝꯅ ꯍꯣꯠꯅꯔꯤꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯗꯤ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯇꯩꯗ ꯈꯪꯂꯝꯗꯧꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ MLA ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃ ꯂꯩꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯄꯨꯜꯂꯀꯥꯟꯗꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯌꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯍꯥꯏꯕ ꯌꯥꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯁꯦꯟꯇꯔꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯞꯄꯤꯔꯛꯀꯅꯦꯅ ꯑꯩꯈꯣꯏ ꯈꯜꯂꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯥꯞꯄꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ MLAꯁꯤꯡ ꯄꯨꯜꯂꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯃ ꯈꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔ ꯂꯩꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯁꯥꯅꯁꯨ ꯗꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯨ ꯂꯩꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ PRꯁꯤ ꯀꯨꯏꯅ ꯊꯝꯕꯤꯗꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯍꯥꯟꯃꯛꯇ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯚꯣꯂꯟꯇꯤꯌꯔ ꯃꯣꯏ 10 ꯇꯔꯨꯛ ꯐꯥꯕꯗꯣ ꯂꯧꯊꯣꯛꯅꯕꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯑꯗꯨꯝ ꯑꯍꯤꯡ ꯇꯨꯝꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯋꯥꯔ ꯊꯕꯛꯇꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N Birenna ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯔꯥꯖꯅꯤꯇꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯈꯔꯗꯤ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁ ꯔꯨꯜ ꯆꯂꯥꯏꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯈꯩ ACꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ MLA ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏ BJPꯒꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔꯁꯤꯡꯅ ꯂꯨꯆꯤꯡꯂꯒ ꯈꯜꯂꯛꯄ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯂꯛꯀꯅꯤ ꯈꯜꯂꯤ ꯊꯣꯏꯗꯣꯛꯅ ꯐꯝ ꯃꯨꯟꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯁꯣꯏꯗꯅ ꯂꯨꯆꯤꯡꯕ ꯈꯟꯅꯕ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯒ ꯆꯨꯡꯁꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ MLAꯅ ꯃꯈꯥ ꯇꯥꯈꯤ तंगाई फदना सरकार सेंबा की खुदोंग चाबदु कितंग नैनरगी मरक्सिदा लॉ एंड ऑर्डर से कंट्रोल तौनबा PR से लाकपने थाजै अदु याम अथुबा मतमदा कोई लेरिबा लेजिस्लेचर मयामसु पुंजिनरगा अथुबा मतमदा कोई सरकार सेमनबा कोई सीनियर लीडर सिंगना मोइना लुचिंगगा कोई सुमगी मखादा अखोय मयाम पुनमपु सपोर्ट तौजरकांदा कोई अमता यूनाइटली होनरगा कोई सरकार से अथुबा मतमदा सेमना कोई होनजरी अैन खंगजबागी नॉलेज फाउददि कोई मरक्ता फमुनबगी वफम कैसु लैते अखोय सेंटरना खलकपा अदु अखोय मयामगी लेरिबा BJP Manipur State की लेरिबा पार्टी सिना खलकपदा अखोय कनामतन येनबा लेगनि थाजदे अथुबा मतमदा लीडर खलगा अनौब सरकार अमा लाकांदा लेरिबा मणिपुर की प्रजा सिंगना नुंगाइतबसिंग असि सॉल्व तौनबा अखोय होनजरी Human trafficking ga mari lainana mioi ahum ngarang Arambai Tengol na faraga police sinakre Arambai Tengol Unit 17 Kurai gi controller ngairangbam nongpok anbana thadorakhiba cherol amagi matung inna thabak asida chenari ba mioi ahum asigi manungda chahi nauribi nupi macha amaga loinana punna nupi ani amadi nupa ama yauri nupi ani sina social media da chahi nauribi nupi macha kaya tinasanduna sel ga mantik naraga aranba lambi da pushina ba honaramani makoina client gi apambagi matung inna chahi nauribi nupi macha singbu Sinaduna madugi commission oina lupa lising kuntra lawi haide fagalaba mioi ahum adu makhatana logi thabak laukhatnaba porompat police station da sinakibani amaromda mama mapa singna machanupi sing section na senabiu phone pairaga social media da kari tauri haiba kupna yengsinbiu makhoibu aranba lambi da chatkikadabadagi khunai asina kalhona bahotna si haina miyamda appeal tawrakli Power Grid Corporation of India Limited की CSR initiative amadi Ministry of Textile के National Handloom Development Program की सेंथंग मखादा relief camp ता लेरिबा class 10 की मथक के महिरोई चहुमदा साइकिल यंथोखिबगा लोइनना Imphal East District की मनुंगदा लेबा IDP नुपी चनिगा मरिफुट तरा तरुकता फिसाखोल यंथोखरे Imphal East की Deputy Commissioner na Sinduna DC की पंचायत भवनदा पांगथोखिबा थौरम अदुदा सरुक याखिबा मणिपुर की Chief Secretary प्रशांत कुमार सिंह ना फोंगदोखिबदा हौजिक लमदम असिदा पाइखलकलिबा थबक सिंह असिदा अहेनबा मिटिंग चंगदुना अमदी ट्रांसपेरेंसी लेना थबक तौबा मथौ ताई मसिना मतेंग पीबगी मथौ ताबा सिंगदा हेन्ना कानबा पीगनि खल्ली हौजिक स्टेट असि यामना लुबा अमदी अवाबा फिबम अमदा लेरी अदुबो सिगुम्बा मतम थौना लेबा हिरो कया अमदी लुचिंगबा कया सु थोलकनी तोगान बा ऑफिसर कया अमसु मसागी मथौदगी हेंदोक्तुना मियामगी याइफनबा थबक कया सु पाइखतली मसिगी दमक मखोइबु इकाई खुमनाबा उठफम थोइ हाइखे महाकना हाय इरांग असिना मरम ओइदुना लांजेन नखिबा मियोइ कया ngasi फाउबा थौना लेना लेरिबा असिमक थागतफम थोइ मतम ओइना पिरिबा तेंगबांग सिंगदा थेंगथाबा यावरबसु यारिबा मखै मतम चाना मथौ ताबा खुदिंगमक अवातपा लेहेंदनबा होनरी
isa isagi yumdasu athuba matamda hanjinduna nungai yaifana leinabasu honari matamgi oina IDP singi senthok leinaba thabak thauram kayasu paikhatkani haina Chief Secretary na makha takhi. We'll try and make it more efficient, more transparent, so that immediate help can be extended in whatever means. These are difficult times, and I always say that in difficult times, we have leaders and we have heroes emerging. All the officers, the civil officers, including all the staff under DC Imphal, all the police personnel, they have all performed beyond their call of duty. Maybe there would have been certain higher expectations, but then I really salute all of them for having delivered in such a difficult time. But most of all, to all the people who are staying away from their homes, I really admire your courage and your resilience in bearing so far and bearing it so bravely. Moving on from here on, we have seen that in the past, sometimes the funds have been delayed, sometimes the help has not been very forthcoming. I assure you and I promise you that henceforth, anything which is coming for meant for you will reach you immediately. There will be no lag in that. And all of you, I hope that very soon you will have the joy of going back to your homes, having a safer life, living without fear, living without any kind of dependence on anybody. And I'm sure that the entire machinery will continue to work together. Haukiba chahige December 19 nomaizing numittagi hauduna leptana chatharakliba Fit India Sundays on Cycle campaign gi makha chatharakpa oina ngasisu Kumalampakta leiba Sports Authority of India saidagi hauduna Manipuri da leiba High Court of Manipur fawba chatluraba matung Sai complex ta panthungfam oiduna pangthokre Sai NERC Imphal gi staff amadi cyclist sing present media ge paumi sing yauna punna saruk yaduna pangthokiba cycle rally aduga mari leinana Manipur Lainga ki Youth Affairs and Sports ki Director KSH Umanandana haikibada hauzik oirakliba matamgi ahongba sing asida lanthum khaknatana haksel haiba sisu yamna maru oiba ama oirakli maram asina chaba thakpada semdokpa khaknatana exercise tawba sisu maru oi masa masagi leiriba gari sing thawbagi mahutta Anakpa mafumda chatpa thabak singi oina hakchangda kanaba piba khak natana hiram kayadasu kanagadaba cycle oina thorabadi lambi achinbagi khudong chadaba kaya mayok nariba sisu hanthagani haiki India की मफम कुछ मक्ता हुई कि खेलो साई की मखादा सुबह के फिट इंडिया ऑनरेबल मिनिस्ट्री की मखादा कथरक पा ऑल इंडिया की वैना फिट इंडिया कैंपेन ना यामना चौबा मरु इबा कंपोनेंट नमो इबा हुई संडे ऑन साइकिल से असीसु मथंग मथंग हुई संडे खुद की मफम मफम ता हुई तुम चिंजे असीसना हुई साई ना कितंग पौ ना है तारे कितंग चावरक तो नसिनबा अदुगा मफम हुई डिस्ट्रिक्ट सिंग सिंजे बनी अक्सांग फबा वाकल फबा बिसादगी लाफोकपा अदगी अफबा समाज की अफबा यूथ मैम सेमकलपगी अदगी आइडियादा गवर्नमेंट ऑफ इंडिया अमसुंग मखादा अमसुंग गवर्नमेंट ऑफ मणिपुर मखादा चथरक कैंपेन प्रोग्राम सिंगने सिना तबादई मैम सु तोमान तोमान बा खुगी स्पोर्ट्स को मरी लेनावा यूथ एक्टिविटीज को मरी लेनावा मैम सुले सिसु याम इंपोर्टेंट होइना मिनिस्ट्री ने स्लोकजवा अदुम बा खुगी रैली प्रोग्राम ने Nakalamaromda rally adu saruk yakiba All Manipur Working Journalists Union gi President Kaksing Tabam Bizoina haikibada ngalingai matamdagi hauna chathok chasin gi pambai amaso oiduna lakliba cycle asi matamgi matung inna gari makhal kaya thoklakpadagi sizinnarudrabasu cycle thobana hakchang da piriba kanaba sing amadi masina mahausagi khal kai handana thambada piriba mateng sing asibu khanglaktuna campaign kaya pangthoklakpa sisu afaba khongtang amani haiki ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯤ ꯌꯥꯝꯅ ꯍꯟꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯍꯛꯆꯥꯡ ꯐꯠꯇꯕꯒꯤ ꯍꯛꯆꯥꯡ ꯐꯤꯠ ꯑꯣꯏꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯦꯡꯅꯩ ꯑꯗꯨꯅ ꯉꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯁꯥꯏꯅ ꯑꯆꯧꯕ ꯁ꯭ꯇꯦꯞ ꯑꯃ ꯑꯩꯈꯣꯏ ꯁꯟꯗꯦ ꯑꯣꯟ ꯁꯥꯏꯀ꯭ꯂꯤꯡ ꯍꯥꯏꯕꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯐꯤꯖꯤꯀꯦꯜꯂꯤꯃꯛ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯅ ꯁꯥꯏꯀꯜꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ इंजन पान गाड़ी थोड़ी महत्व साइकिल से थोड़ा हचांग फना थम्नब होनसे हाबगी पादमदा उखलेबा पोट सेदा नसीसी कोई पाउमी सिंग मरोइना स्पेशली कोई रिपोर्टर सिंग कोई पाउमी सिंग यावनबाना हाइबिरपदगी am lago phaba chasama koi phangsabagaluna na paumi se kono yobiri ba paumi kono mana sigumba koina sunday da ko cycling thoba asang omatam da ka sang sajenona cycling thoba ge haji se awareness se niam da koi common da koi yawana ba hona si haiba tu mai haijana ga asigi cycle
असे सकल वैली असे कोई फजना माई पागना कोई पथुंग जोंग पुन्ना समिना Security force na state asigi mafum kayadagi khutsukulai fagatpagi thaudok loiba khama naidri ngarang su Imphal East amasung Tengnopal district ki mafum singdagi bom nongmai yauna khutlai kaya fagatpangamkhre police ki paw matung inna Tengnopal district ki Mori police station na konba laibi khunauge chingnaba mafum singda security force na thibu humbagi thabak chethabada country mat lathot ama improvised explosive device IED nipan pompi cell ahum amasung radio set ama fagatpangamkhi amarom Imphal East District Rilbung Police Station na konba Funal Maring Khulgi mafum singda chathakiba thiba humbagi thabakta detonator yaudaba number 36 hand grenade ani 9mm pistol manga SMG carbine ama 303 gi kapayariba maru manga 7.62 mm AK gi kapayariba maru mari single bore barrel ama warga konana detonator ani radio set ama magazine ga konana country made machine gun ama .22 gi kapayariba maru ani amasung anti-riot cell manga fagatki fagatlaba khutsukulai sing adu mari lainaba police station da sinakre hairi Pau meeting tabiriba singbu marak thatna atenba break amatang luminasi Need amadi G aspirants mahiroi singna paisa changna Kota da chatlaga India gi premier and successful coaching institute am oiriba Career Point Kota Rajasthan da coaching yawba chatnaramba adu chatraba su yare maramdi Career Point Kota housing Imphal da leijare Chahi kontra mathoi hena medical amadi engineering aspirants kayagi manglan mangfam na haliba institute amani You can start your journey of becoming an engineer or a doctor with the guidance of our expert faculty team from Kota. Start today, contact now for foundation course and Olympiad for class 8 to 12 and crash course for 12 pass. Justice for Manipur Media. All Manipur Working Journalists Union Amadi Editor Guilds Manipur na Sindhuna Supreme Court defamation case fight taunabagida makta Media Legal Assistance Fund raising taunaba lakliba March kitang Nepal the MFDS Auditorium the award-winning film the Romy Meitegi are homed Amadi Havam Pawan Kumar gi Joseph's son first so Amadi second so matang shitna nongtilgi pung ama Amadi nongtilgi pung mga taba matamda supnatagi lupa lishing amaga chamnga Amadi listing among piba ticket amam kakpidna meeting taba fangbiragani mashidashnadna lucky viewers oina Royal Enfield Hunter amadi iPhone 15 gi mapushi oibiu tickets available at the office of Impact TV Pognafam Delhi Sangai Express ISTV and Manipur Press Club come break ki matung makha taba pausing amaglong minasi Thokliba irang asi loisindringaida khungak pasing faba yaroi president's rule lauthokadabani athubada leingak semu haiduna mafum kayada miyamna rally chetuna khongjang sangsili ngarang numidang su mafum kayada ima ibel singna maira paiduna rally chetki Thawbal district ki Hairok Assembly constituency ki manung chanba yaripok maikai gi nongpok thangba sarukta Kamjong Kangpokpi district ki khulkayaga khulonaduna leiriba Fanjakhong Chandrakhong Ningjel Leirongthel Malom amasong kakmayai khulgi Singi Maira Paibi Sing na puna sindu na ngarang numidang Maira gi khongchat chatki khongchat aduda saruk yakhiba sing na khulngak pa faba yaroi Manipur da PR thamba yaningde athubada leingak sem gadabani Manipur gi apun bagi saktam kaiba yaroi haiba kholau kaya su lauki Manipur da PR Kwa Kaitil gi Maikai Adom gi Maira Paibi Sing na sinduna ngarang numidang Maira gi khongchat chat pagaloinana khulngak pa sing faba punbagi thabak chatharakli basibu akan mamongda yaningda bafungdorakli PR thamjilaga khulngak pa sing faba gi thabak chatharakli ba lepkadabani karamba matamda landarakani tambang ngamdaba fibam asida khulngak liba singdagi khutlai lokhatpa amadi makhoi bu faba haibasi achumba thawong natte
चिंग तम मानना थबक तौबियो तंपा खक्तदा लो लेबगुम्बा थबक तौबा यानिंगदे हाइना मैरागी खोंजंग अदुदा सरुक याखिबसिंगना फोंदोरक्ली नंबोल एसी मनुंग चनबा इसोकता लेरिबा मैरा पाइबिसिंगना सिंदुना खुलंगाक पफाबा यारोय अथुबदा लेंगाक सेमु अमदी अखोय प्रेसिडेंट रूल पामदे हाइना चिंगफु निंगथौ सेंबिलेमा हरावबुंगदा खोलाव लाउदुना खोंजंग तंगसिंख्रे ngarang numidang khongjang sangsin khiba aduda manipur gi chiraba amadi luraba tanfam asida khulngak pa kaya leptanaba farakliba asi yaba ngamloi haiba wafam kaya su fongdoknarakhi Imphal West District ki manung channa Singzamai Police Station na konba khangempali ngana pithongda sakhangdaba miyoi singna angoba machugi free amada hand grenade amayan silamle Pawasi ki matung inna Manipur Police Commando gi thawongbo yaningdaba fongdokpa warol sing yawba angoba machugi free ama thong asigi mapanda yalambaga loinana free aduda hand grenade adu free aduda amuk Kisilaga yalambani hairi ngasi ayuk pung taruklom tarakpa matamda marak nakpada chatlamba miyoi singna hand grenade adu ubadagi police ta pau piki tungda police amasung bomb expert sing laklaga yengsilaba matung asoy angam yaudana lokhatkhi hairi hauzik fawbagi oina chapchana kanana karigidamak thawong adu chatharamlibano haiba khangdri police na thaudok adugi matangda makhatana thijinba hokre hairi Imphal West District ki manung channa kwa kaital marangpura laikai khangempali panthak amadi nganapi thong mapal hairiba laikai ahum asigi lona bada lairiba nganapi thongda chakhangdaba miyoi singna hand grenade yansilambagi thawongbo laikai ahum asigi miyamna yaningdaba fongdorakli thaudok adugi matangda nganapi thong mapal nupi lupki vice president wahengbam kunadalana fongdorakhiba da miyam Kungna chatnariba lambi asigi thongda hand grenade yansilaga aki khang piba haibasi tawheiba thabak natte karigumba hand grenade aduna pokhai ramba thoklabadi miyoi kaya asok apan nanglamba yai madugi daita kanana pugadoribano karigumba yaningdaba amadi yanadaba leiba matamda miyam tinba mafam amadi laikaida bom thamjinba langshinbagi thawong asi tawbigano miyamda ki khang piraga pamliba pandam fangadaba natte matungda sigumba thawong asi chathabigano hairakli Sida akoi hand grenade ama yam thambiramase kanana karigidamakta thambirami bano thamami base akoi asuki mati pejade haibadi mipum khudimak chali banina soiba ngamba haibase akoi tawhaningde aduna matungda di asigumba thawongje amuhana tawbiganu haiba wafamse akoina tawbirimba mayangi mafamda akoina appeal tawjari aduga akoidi karisu khangjaba natjade isam samna Ilaikai ahum masi akoi asar awong aduga lamlamdagi lakpa misu asar awong magi ojari masi karigumba pendaba leirabasu ilaikai sadi amona tawbiganu haiba wafamse akoi laikai ahumgi subchanjarakanda akoina appeal tawjari State asida huralaga sizinaba gari sing fagatpagi drive Manipur police na makhatana chathari ngarang so Imphal district ki mafam singdagi huralakpa gari manga fagatpa ngamki police ki paw matung inna ngarang chathakiba drive ta huralaga sizinaramba Toyota Fortuner ahum Mahindra Thar ama amasung Tata Safari ama Imphal district tagi fagatpa ngamki asigumba gari sing asi khunai asida mifata singna senkhai thumkhai tawba nupi angang singi mathakta crime sathaba amasung lona yadaba thabak sing chathabada sizinai maramaduna sigumba huralakpa gari singi e paw sing leirabadi miyamna police ta khangan birau haina Manipur police ki maikai digi appeal tawrakli PC Allied Health Institute Khongman Zone 2 amadi MS Dental Clinic teraga punna khutsamna dunangasi Sagol Tongba Recent Higher Secondary School Relief Camp ta leiba miyoi sing amadi laikai adugi miyoi sing da lemna layengbagi camp amaga loinana mahiroi singi oiba career counseling program ama pangthokre New Tech Diagnostic amadi HG Physical Hub Gift Counselor galoinana Imphal West Student Club Kumbongda pangthokliba thauram asida miyoi chani henbana lemna laying khibagaloinana mahiroi kayada free counseling gi khudongchaba sing fanghanki medical camp amadi counseling program asida Manipur da hauzik oiriba fibamna relief camp da lanjen naraklaga leiriba singda leina laichet
थोकलकपना मरम ओइरगा थेंगनरिबा अवाबसिंग खरदा ओइरबसु कोखनबा ngamnaba pangthokpani amadi mahairoi singna masaga chanaba career amamam semjanaba hotnabada mateng khara oinaba haiduna akhnaba counseling program asi shinbani haina PC Health Allied Health Institute ki principal loitongbam susimana na phongdokrakli Export amadi import haiba hiramda nomagi oiba awareness program ama People's Resource Development Association Conference Hall Bisnupurda Indo-Myanmar Border Traders Union IMBTU Imphal amadi Social Development Organization Bisnupurna khutsamnana sinduna ngasi pangthokre thauram aduda export amadi import ta thawai yaujaba Bisnupur district ki tonganba mafam singdagi lakpa mioi singna saruk yaduna hiram asida mamut tana khangnaba honaki Thauram aduga mari lainana IMBTU ki President W Nabachandrana phongdokhibada malemda leiriba leiba kaya singa lalon itik taunaduna Manipurda economic change ama puraknabagidamak thauram asi pangthokpani loinana Indo-Myanmar border hanglingai matamda mioi lag ahum trade tauramki adubu Manipurda thokliba irang asina lepkhrabasu atopada leiriba leibak singa trade taunarabadi Manipurda lag taret henna thabak fangdana leiriba mioi sing asi thabak pibada awaba oiroi loinana Manipur amadi India government na trade tauningba mioi singbu henna mitieng changhaningi haiki Trade ka mari leinaba kanaguma trade tawbiningba misingna akhogi site any country tawba akhoina tawdriba country singda akhoina knowledge lejarbanina makoida achawba akhoina guide tawba ngamgani adu mathakta India government na Manipur government na phajana simbiragadi trade tawnaba paisa je bank na yamna laibomo letter of credit haiba system lei adagi exim bank haiba lei masina paisa finance tawbada yamna laina India government ki policy da foreign trade policy da paisa awat palite akhoina mafam matam chana lowna na bohona adu khaki damaktani khoi lawbu yai legal natra illegal haibagi wa nataba nungtigi chalaga natra document yauna tawba yaudana tawba asigi matakta phajana Myanmar khakta da lag hom piba ngamagadi khoina Bangladesh da or natra Hong Kong da natra China da khoina tawrgadi lag tari nipan tara pi bisi gomena khitang pangjan biraba means law na mateng pang biraba adoidi yamdru lag tara kon thabuk pi bidi aidi lugane ne khande Lamdam asidagi mayai kaban isa maru fangna muthatnabagi pandamda semkiba Coalition Against Drug and Alcohol kedagi ngasi chahigi oiba mifam pangthokre Imphal East ki konung mamang prairomba khongnang makhongda leiba keda head office ta President Hizam Priyo Kumar na mayai tangbal lawduna pangthokhiba mifam aduda komja lisingani kun manga dagi lisingani kun nipan fawbagi executive committee semkibaga loinana nauna Hizam Priyo Kumar na President Vice President Oina Ningthaujam Doren Secretary General Oina Takhelambam Gitchandra Maitai Amadi Kaksing Tabam Harichandrana Secretary Finance Oina Thau Puragani Haina Kedagi Secretary General T Gitchandra Maitai na Thokpat Cherol na Hairi All Andro Youth Clubs Association AAYCA Hana President Oiramba Hizam Kolachandra Luangna Manung Matam Chadana Laikidabada AAYCA gi Maikaidagi Awaba Amadi Nuaitava Fundorakli Mahakna Laikidaba Asina Maru Oina Androgi Oina Achauba Mangzaba Ama Oihoragani Haina AAYCA gi Maikaidagi General Secretary A Nandakumar na Thokpa Cherolamana Fundorakpagaloina Laikidabagi Imung Manuna Nanghoriba Awabadasu Sarukyarakli Aroibada Maroiba Pausing Amukahana Pizari Numit tarit nigi manu
Matang asida bulletin asi loisinjare Manipur miyam gi punsida khwaidagi hena maroiba state asigi leibak asigi amadi malemgi pausinggi damak SKTV News po miting taduna review kuramjari.